ꯁꯨꯕꯇ ꯉꯥꯏꯕꯅꯤꯅꯦ ꯊꯕꯛꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯌꯥꯔꯤꯕ ꯖꯔ ꯑꯩ ꯅꯥꯟꯊꯗꯅ ꯁꯤ ꯐꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯏꯟꯕꯗ ꯌꯥꯝ ꯋꯥꯏꯅꯦ ꯀꯩꯗꯧꯕꯅꯣ ꯐꯖꯔꯗꯤ ꯌꯥꯔꯦ ꯅꯥꯎ ꯍꯥꯎ ꯀꯥꯈꯠꯂꯛꯎꯅꯦ ꯁꯤ ꯐꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯐꯖꯩꯅꯦ ꯑꯁ ꯀꯨꯔꯇꯥ ꯁꯦꯠꯄ ꯌꯥꯝ ꯐꯖꯔꯅꯤꯌꯦ ꯁꯤꯗꯤ ꯄꯥꯝꯖꯔꯕꯣ ꯍꯣꯏꯅꯦ ꯑꯩꯒꯤꯔꯣ ꯍꯣꯏ ꯅꯪꯒꯤ ꯂꯩꯅꯦ ꯏꯆꯦꯁꯦ ꯐꯕꯅꯕꯣ ꯑꯁ ꯅꯪꯅꯁꯨ ꯂꯩꯕꯤꯔꯤꯗꯨꯗꯤ ꯑꯩꯒꯤ ꯃꯌꯥꯝ ꯑꯃ ꯑꯁ ꯌꯥꯝ ꯄꯥꯝꯖꯔꯦ ꯍꯥꯏꯕ ꯏꯆꯦꯁꯦ ꯐꯖꯕꯅꯦ ꯄꯥꯝꯃꯦ ꯑꯩꯅ ꯍꯦꯛ ꯎꯕꯒ ꯅꯉꯣꯟꯗ ꯄꯛꯆꯔꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯃꯗꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯃꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯈꯛ ꯂꯩꯇ꯭ꯔꯥ ꯌꯨꯇꯨꯕꯀ ꯍꯥꯡꯕꯤꯗꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯈꯪꯉꯦ ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯅꯤꯗꯨꯒꯤ ꯐꯃꯨꯡꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀ ꯃꯣꯏꯒꯤ ꯂꯣꯀꯦꯁꯟꯗꯣ ꯑꯇꯩ ꯂꯩꯖꯗꯕꯩ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯈꯪꯗꯦꯅꯦ ꯃꯣꯏꯗꯣ ꯅꯨꯡꯇꯤꯒꯤ ꯆꯠꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯈꯟꯕꯗ ꯏꯀꯥꯏꯗ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯤ ꯃꯌꯥꯝꯅ ꯃꯈꯥꯗ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯁꯤꯜꯂꯣ ꯀꯥꯡꯈꯟ ꯁꯤꯜꯂꯣ ꯃꯥꯅꯦ ꯍꯥꯏꯗꯣ ꯑꯁ ꯃꯥꯅꯦ ꯀꯃꯦꯟꯗꯒ ꯃꯌꯥꯝ ꯍꯥꯏꯅꯕꯅꯦ ꯀꯥꯡꯈꯟ ꯁꯤꯜꯂꯣꯒ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯐꯤꯗꯨꯁꯨꯅꯦ ꯃꯤ ꯃꯅꯨꯡ ꯇꯣꯞꯇꯨ ꯐꯥꯎ ꯁꯤꯜꯂꯣꯏ ꯍꯣꯏ ꯑꯗꯩ ꯃꯣꯏꯁꯨ ꯀꯠꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯨꯅꯦꯗꯣ ꯀꯥꯡꯈꯟꯕꯨ ꯀꯅꯥ ꯁꯤꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯐꯃꯨꯡ ꯑꯝꯗ ꯀꯥꯡꯈꯟ ꯀꯌꯥ ꯂꯩꯅꯒꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯚꯤꯗꯤꯑꯣꯗꯨꯁꯨ ꯌꯦꯡꯉꯨ ꯃꯤ ꯑꯅꯤ ꯅꯝꯁꯤꯜꯂꯛꯄ ꯍꯥꯏꯗꯣ ꯍꯣꯏ ꯃꯤ ꯈꯟꯕꯤꯗꯦ ꯍꯥꯏꯕ ꯈꯤꯇꯪ ꯋꯥꯈꯟꯗꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨ ꯅꯈꯣꯅꯦ ꯅꯍꯥꯟꯗꯤꯅꯦ ꯃꯣꯏ ꯃꯐꯝꯒ ꯂꯣꯏ ꯍꯣꯡꯗꯣꯛꯈ꯭ꯔꯕꯅꯦ ꯀꯥꯡꯈꯟꯒ ꯐꯃꯨꯡ ꯑꯅꯤꯅꯤ ꯃꯣꯏ ꯇꯧꯈꯠꯂꯛꯏꯗꯣ ꯍꯣꯡꯈ꯭ꯔꯕꯅꯤ ꯑꯩ ꯎꯗ꯭ꯔꯦ ꯑꯁ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯧꯖꯤꯛ ꯍꯥꯏꯅꯕ ꯈꯔ ꯐꯈ꯭ꯔꯗꯤ ꯑꯩ ꯈꯪꯉꯦ ꯍꯣꯏ ꯃꯣꯏꯁꯨ ꯍꯥꯏꯃꯟꯗꯅ ꯍꯦꯛ ꯇꯧꯔꯖꯥꯠꯅꯤ ꯍꯣꯏ ꯇꯧꯒꯦ ꯀꯥꯏꯅ ꯇꯧꯈꯥꯏꯕꯤꯗꯣ ꯑꯗꯨ ꯑꯣꯏꯔꯝꯗꯣꯏꯅꯦ ꯁꯣꯏꯗꯅ ꯑꯁ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯅꯦ ꯃꯤꯁꯤꯡꯗꯣ ꯈꯇꯪ ꯍꯦꯛ ꯄꯦꯜꯂꯝꯃꯅꯤ ꯑꯁꯦꯡꯕ ꯑꯁ ꯀꯩꯅꯣ ꯄꯦꯜꯂꯤ ꯐꯔꯦ ꯑꯗꯨꯅ ꯏꯆꯦ ꯑꯩꯈꯣꯏꯅꯤ ꯆꯥꯛ ꯊꯣꯡꯗꯣꯛꯈ꯭ꯔꯁꯤ ꯍꯣꯏ ꯍꯣꯏ ꯑꯁ ꯑꯗꯨ ꯂꯣꯏꯔꯒ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯅꯤꯒꯤꯗꯣ ꯌꯦꯡꯁꯦ ꯑꯅꯤꯒꯤꯗꯣ A few moments later. ꯑꯁ ꯑꯩꯕꯨ ꯊꯦꯡꯗꯣꯏꯅꯦ ꯇꯧꯔꯤꯁꯤꯕꯨ ꯃꯤ ꯂꯣꯏ ꯂꯥꯛꯅꯔꯝꯃꯅꯤꯕ ꯕꯦꯜꯁꯦ ꯑꯗꯨꯁꯨ ꯇꯥꯏꯅꯦ ꯕꯣꯔ ꯂꯥꯛꯑꯕ ꯈꯪꯗꯦꯅꯦ ꯏꯆꯦ ꯍꯥꯎ ꯑꯩ ꯁꯣꯝꯗ ꯀꯦꯕꯤꯌꯣ ꯑꯩ ꯊꯦꯡꯉꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯊꯦꯡꯉꯤꯅꯦ ꯃꯧ ꯁꯦꯟꯅꯒꯗꯕꯅꯤꯅꯦ ꯏꯕꯣ ꯕꯣꯔ ꯂꯥꯛꯄ ꯃꯥꯜꯂꯦ ꯈꯤꯇꯪ ꯀꯦꯕꯤꯌꯨ ꯍꯥꯏꯕ ꯑꯩ ꯑꯝꯇ ꯀꯦꯗ꯭ꯔꯤꯌꯦ ꯑꯩ ꯀꯦꯕꯗꯣ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯁ ꯑꯩ ꯉꯥꯏꯅꯔꯝꯕꯅꯤꯌꯦ ꯏꯆꯦꯒꯤ ꯀꯦꯅꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯝꯇ ꯀꯦꯕꯤꯌꯣ ꯑꯩꯁꯨꯅꯦ ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯅꯪꯁꯦ ꯈꯤꯇꯪ ꯀꯦꯕꯤꯌꯣꯕ ꯅꯪ ꯈꯔꯗꯤ ꯀꯦꯔꯛꯑꯁꯤꯗꯤ ꯈꯤꯇꯪ ꯀꯦꯔꯕꯅꯦ ꯈꯤꯇꯪ ꯀꯦꯔꯛꯑꯣ ꯌꯥꯔꯅꯤ ꯑꯗꯨꯒ ꯌꯥꯔꯦꯗ ꯑꯇꯩ ꯑꯗꯨꯝ ꯀꯦꯔꯕꯅꯤꯅ ꯌꯥꯗ꯭ꯔꯅꯦ ꯌꯥꯗ꯭ꯔꯤꯕꯣ ꯏꯆꯦ ꯂꯣꯏꯗ꯭ꯔꯤꯕꯗꯣ ꯂꯣꯏꯔꯦ ꯑꯩꯁꯨ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯁꯨ ꯆꯠꯂꯗꯤ ꯊꯦꯡꯉꯅꯤꯕ ꯍꯣꯏ ꯅꯪ ꯀꯩ ꯃꯆꯨ ꯁꯦꯠꯇꯣꯏꯅꯣ ꯑꯩ ꯈꯪꯗꯦꯅꯦ ꯀꯩ ꯀꯂꯔ ꯁꯦꯠꯇꯣꯏꯅꯣ ꯑꯩꯅ ꯂꯥꯎ ꯊꯦꯡꯉꯦ ꯊꯤꯔꯨꯔꯁꯤ ꯂꯥꯎ 3 days later. ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯍꯥꯎ ꯑꯩ ꯈꯨꯠꯁꯦ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯩꯅ ꯑꯁ ꯀꯩꯅꯣꯅꯦ ꯑꯩ ꯉꯥꯛꯇꯪ ꯐꯗꯤꯒꯣꯝ ꯐꯣꯏꯕ ꯂꯥꯛꯄꯁꯤꯒ ꯅꯪꯅ ꯑꯃꯨꯛ ꯄꯣꯛꯍꯜꯂꯝꯃꯤꯗꯨꯅ ꯈꯥꯡꯗꯣ ꯊꯝꯗꯕ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯏꯆꯦ ꯑꯝꯇ ꯃꯣꯂꯣꯝꯗꯩꯔꯨ ꯂꯥꯎ ꯍꯥꯏꯕ ꯑꯁ ꯀꯩꯅꯣ ꯃꯊꯛꯇꯅꯦ ꯑꯩꯒꯤ ꯁꯣꯕꯨꯛ ꯁꯣꯟꯒ ꯂꯩꯍꯧꯕꯅꯤꯗꯣ ꯑꯝꯇ ꯇꯩꯁꯜꯂꯨꯆꯣ ꯏꯆꯦ ꯂꯥꯛꯑꯣ ꯏꯆꯦ ꯇꯩꯔꯨ ꯂꯥꯛꯑꯣꯕ ꯑꯩ ꯇꯜꯂꯦꯕ ꯑꯩ ꯄꯥꯏꯕ ꯌꯥꯝ ꯀꯤꯖꯩꯌꯦꯕ ꯂꯥꯎ ꯅꯥꯔꯦꯕ ꯈꯨꯠꯁꯦ ꯏꯆꯦ ꯑꯝꯇ ꯄꯨꯔꯛꯑꯣꯕ ꯌꯥꯡꯅ ꯑꯁ ꯅꯥꯕ ꯂꯣꯏꯔꯦ ꯑꯝꯇ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯕꯣ ꯑꯁ ꯅꯥꯔꯦꯕ ꯈꯨꯠꯁꯦ ꯁꯥꯕꯅꯁꯨ ꯂꯣꯏꯔꯦ ꯅꯥꯔꯦꯃꯤ ꯈꯨꯠꯁꯦ ꯀꯥꯏꯅꯦ ꯑꯁ ꯅꯥꯔꯦ ꯍꯥꯏꯕ ꯊꯨꯞꯄꯤꯃꯤ ꯐꯖꯅ ꯌꯦꯡꯉ ꯏꯟꯖꯤꯟꯅ ꯇꯧ ꯌꯥꯗ꯭ꯔꯣ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯑꯩ ꯈꯨꯠ ꯍꯥꯝꯃꯛꯈꯤꯒꯦ ꯅꯥꯔꯦꯕ ꯈꯨꯠꯁꯦ ꯃꯊꯪ ꯃꯅꯥꯎꯒ ꯆꯥꯛꯀ ꯊꯣꯡꯉꯔꯣꯏꯗ ꯑꯩ ꯑꯝꯇ ꯀꯞꯆꯅꯤꯡꯉꯤꯗ ꯑꯩꯗꯤ 1 week later. ꯁꯤ ꯉꯥꯡꯁꯦ ꯀꯩꯅꯣ ꯉꯁꯥꯏꯗꯤ ꯀꯣꯔꯝꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ ꯏꯅꯥꯎ ꯆꯥꯛꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕ ꯂꯣꯏꯔꯦ ꯑꯁ ꯏꯆꯦ ꯑꯁ ꯑꯩ ꯈꯨꯠ ꯅꯥꯏ ꯍꯥꯏꯕ ꯑꯁ ꯀꯔꯤꯅꯣ ꯊꯣꯡꯁꯨ ꯊꯣꯡꯕꯤꯔꯦ ꯆꯥꯕꯗꯨꯗꯤ ꯆꯥꯔ ꯂꯥꯎꯗꯅ ꯑꯩ ꯈꯨꯠ ꯅꯥꯏ ꯑꯗꯨꯅ ꯆꯥꯔꯔꯣꯏꯒꯦ ꯇꯧꯕꯅꯦ ꯍꯥꯏꯕ ꯏꯆꯦ ꯑꯦ 이제 잠깐만 자르시 잠깐만 이제 인기로봐. 잠깐만 인기로봐 이제. 까리는 인기로
ꯑꯃꯨꯛ ꯊꯣꯡꯕꯤꯔꯦ ꯑꯃꯨꯛ 인뷰 ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩ ꯈꯨꯠꯁꯦ ꯅꯥꯏ ꯍꯥꯏꯕ ꯏꯆꯦ ꯅꯪꯒꯤꯗꯨꯗꯤ ꯄꯝꯅ ꯄꯣꯔꯣ ꯍꯥꯏꯗꯨꯅꯤꯅꯦ ꯑꯁ ꯏꯆꯦ ꯑꯝꯇ 인뷰ꯕ ꯑꯩ ꯈꯨꯠꯁꯦ ꯅꯥꯏꯌꯦꯕ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯏꯆꯦ ꯃꯌꯥꯝꯅꯤ ꯀꯩꯗꯧꯔꯤ ꯑꯃꯨꯛ ꯀꯩꯝ ꯇꯧꯗꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎ ꯏꯆꯦ ꯅꯪꯁꯤ ꯕꯣꯟ ꯅꯪ ꯈꯨꯠꯇꯨꯕꯨ ꯁꯣꯛꯈꯤꯕ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯕ ꯍꯧꯖꯤꯛꯐꯥꯎ ꯉꯝꯗ꯭ꯔꯤꯁꯤꯕꯨ ꯑꯩ ꯉꯛꯄꯨꯉꯛꯏꯅꯦ ꯈꯪꯗꯦ ꯏꯆꯦ ꯅꯥꯏ ꯊꯨꯞꯄꯦꯕ ꯁꯦ ꯌꯥꯔꯦ ꯏꯆꯦ ꯑꯩ ꯑꯣꯏꯔꯦ ꯏꯆꯦ ꯆꯥꯍꯧꯔꯣ 이스 ꯈꯨꯠꯁꯦ ꯅꯥꯏ ꯏꯆꯦ ꯐꯣꯟ ꯑꯝꯇ 그러니까 ꯈꯩꯔꯝꯕꯣ 시부아 ꯑꯩ ꯆꯠꯂꯦ ꯑꯩ ꯌꯥꯝ ꯍꯩꯅꯔꯣꯏꯗꯨꯗꯤ ꯏꯄꯥꯝ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨ ꯏꯅꯥꯎꯄꯤꯕꯨ ꯇꯧꯗꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯅꯪ ꯆꯥꯅꯤꯡꯉ ꯆꯥꯎ ꯆꯥꯅꯤꯡꯉ ꯇꯣ ꯑꯩ ꯆꯥꯔ ꯂꯣꯏꯔꯦ Over 1 month later. ꯑꯁ ꯋꯥꯁꯤꯜꯂꯛꯑꯦꯗ ꯉꯁꯤ ꯏꯅꯥꯎ ꯑꯝꯇ ꯁꯥꯡꯒꯦ ꯑꯣ ꯏꯅꯥꯎ ꯑꯁ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯁꯤ ꯉꯥꯡꯁꯦꯅ ꯑꯩ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯉꯥꯛꯇꯪ ꯃꯥ ꯁꯥꯕꯤꯔꯁꯨ ꯌꯥꯏꯅꯤ ꯁꯣꯝꯗ ꯑꯩꯅ ꯅꯪꯅꯕ ꯆꯠꯄꯗ ꯋꯥꯔꯦ ꯅꯪ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯏꯁꯤꯕꯣ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯐꯤꯁꯦ ꯉꯥꯛꯇꯪꯗꯤ ꯁꯥꯕ ꯌꯥꯏꯗꯅ ꯑꯩꯅ ꯁꯣꯝꯗ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯕ ꯑꯩ ꯋꯥꯔꯤꯅꯦ ꯑꯩ ꯐꯤ ꯁꯥꯕ ꯌꯥꯔꯣꯏꯅꯦ ꯑꯩ ꯈꯨꯠꯁꯦ ꯅꯥꯏ ꯍꯥꯏꯔꯒ ꯏꯆꯦ ꯅꯪꯒꯤ ꯅꯈꯨꯠꯇꯣ ꯊꯥ ꯑꯃ ꯐꯥꯔꯦꯅ ꯂꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤꯕꯣ ꯐꯠꯇꯦꯕ ꯏꯆꯦ ꯅꯥꯏꯌꯦꯕ ꯏꯆꯦ ꯊꯨꯞꯄꯦꯕ ꯆꯍꯤ ꯀꯌꯥ ꯂꯩꯔ ꯐꯗꯣꯏꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯆꯦ ꯈꯨꯠꯁꯦ ꯅꯥꯕꯅꯕꯨ ꯑꯩ ꯅꯥꯕꯅꯕꯨ ꯁꯤꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯅꯤꯗ ꯑꯣ ꯁꯤꯈ꯭ꯔꯣ ꯑꯗꯨꯐꯥꯎꯗ ꯆꯥꯅ ꯈꯤꯇꯪ ꯄꯣꯛꯄꯒꯤꯗꯃꯛꯇ ꯑꯁ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯕ ꯍꯦꯟꯖꯟꯃꯜꯂꯦ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯩ ꯉꯝꯃꯣꯏ ꯏꯆꯦ ꯑꯩ ꯆꯠꯂꯦ ꯀꯦꯛ ꯊꯥꯖꯤꯟꯅꯔꯗꯅ ꯍꯦꯟꯖꯟꯃꯟꯈ꯭ꯔꯦ ꯍꯥꯏꯕ Many months later. ꯑꯩ ꯈꯨꯠꯁꯦ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯗꯨꯝ ꯅꯥꯔꯤꯗ ꯈꯔ ꯁꯨꯝ 이신이 항상 얘도 양 딸래 해봐. 이제 진짜 더워. 있지? 있지? 어 그대로 하면은 안 들라고. 그대로 게 뭐야? 안 들라고 봐. 그대로 하면은 이제 아이 신부도 어차피 비워. 또 비터워 봐. 거리야. 무슨 나이야 백이야? 18분들이 신부들 랑한들구나. 무슨 나이 해보니 이제. 나 그것도 저 기반에 다 아무 말해. 거짓말 나이 나 그림 공내봐. 무슨 나이 해봐. 이 방이 이다니까 신부 나 아버지. 자자라 니 애나. 근데 비터 뭐 보이지? 내가 해줄 거면 군남자 빠라는 럭 살았까 내가 나. 진짜 신부 나이. 다 아무 말을 해보니까 내가 소리도. 진짜 누가 강고 미야 신부 하라고. 너 누가 하래? 가자비는 니 해. 아이들 나 티모 잡아 일러면 해봐 이나. 걔네 해줄라면 이나. 야 해보면 이나 우리 비례부도 많이 덕지네. 아 진짜 누가 강고 봐. 나 누가 강아래 너 신이 해봐. 어 시그널로도 시그널 시그널도 타기나 더야. 내가 울어. 이제 cái 좀 떨어야 해봐. 아니는 무슨 떨어. 여보 말. 붕어니 온 발에 신 들어들지. 그만 거게 일단 눈배. 아니 그 얼어. 하나 그 머리 파말. A few inches later. 아스 가이가 한데 이 처음이야 시간 게. 진짜 뭔가 해봐. 그 이거니. 다막 콧대 신경 사면 간다고 속이 봤더니 하면 누가 많아. 다 홍보다는 그래 하는데. 스다이 하비면 돼. 범범는 뭐 하려니 말이지. 진짜 뭔가 그래. 누시도 범자를 해봐. 너도 사이 누시는 이거 아니야. 동안 비자 토기 돼 알아 신경 게. 6.5 hours later. 아, 아이 양 청ning 이거 이제 이거. 까지 그러면 좀 광대 해봐. 마음 그래 봐. 이거 참 애티냐 뭐 말해. 수양 신이냐 뭐 말이 또 보자. 이제 내가 생각 이제 네 가서 먹어. 마주 피고 이러면. 수양 청ning 봐. 이거 시도 좀 게다. 양 신이 이거 시도 해야 돼. 근데 여러분 홀레 여기 가만. A few minutes later. 아, 수양 청ning 이거. 이제 턱도 빼야 되나 턱가 시게 가만히 이게도 뒤에 이름 정게냐 이게는 또 하기에는 이제 지금 이제 니 건드려 먹어 마디 친구 보이면 이거 이제 턱도 빼야 돼 시고 아이가 시대 시 들어보니까 기량기 너 소리 시대 뭐 해야 돼 그냥 청이야 뭐 이게도 가게다
보지. 아이씨 누르고. 아이씨 노래. A few minutes later. 아씨. 아이씨 봐. 아이씨 이거 넣어준다 이제. 아 너무 왔다 빨리 빨리 넣어주고. 뭐이시고. 근데 이모세랑 밥이랑 좀 먹고 났더니 사람이 누구야?